ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ 3 year ꯑꯩꯈꯣꯏ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄꯁꯤ ꯁꯨꯝ ꯂꯩꯔꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ 4 year ꯑꯣꯏꯔꯀꯥꯟꯗꯅ ꯍꯦꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯦꯟ ꯄꯥꯋꯔꯁꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯁꯤ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯅꯥꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯖꯔꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯃꯈꯜꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯂꯦꯖꯦꯠ ꯏꯖꯨꯀꯦꯁꯟꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯅꯕ ꯑꯗꯨꯒ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯒꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯁꯦꯡꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯀꯣꯂꯦꯖꯦꯠ ꯏꯖꯨꯀꯦꯁꯟꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯑꯣꯏꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛ ꯅꯛꯄ ꯐꯥꯎꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤꯗ ꯂꯩꯒꯗꯕ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯇꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕꯤꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯣꯖꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗꯅ ꯑꯣꯖꯥ ꯈꯔ ꯂꯩꯕ ꯈꯔ ꯑꯃꯗꯅ ꯂꯩꯇꯕ ꯁꯤꯒꯤ ꯏꯁꯨꯁꯤ ꯁꯨꯝ ꯊꯦꯡꯅꯔꯒ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯎꯖꯔꯀꯥꯟꯗ ꯌꯥꯝꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯧꯐꯝ ꯊꯣꯛꯄ ꯑꯣꯖꯥꯁꯤꯡꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯇꯛꯁꯤꯟꯖꯗꯨꯅ ꯂꯥꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄꯗ ꯑꯩꯈꯣꯏ 17 October 2020 ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟ ꯑꯣꯖꯥꯁꯤꯡꯁꯤ ꯂꯧꯕꯤꯅꯅꯕ ꯑꯩꯈꯣꯏ ꯄꯤꯁꯤꯟꯈꯤꯕ ꯂꯩ ꯉꯔꯥꯡꯁꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯃꯦꯟꯗ ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯆꯦꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯀꯣꯄꯤ ꯇꯨ ꯑꯩꯈꯣꯏ ꯍꯥꯌꯔ ꯑꯦꯟड ꯇꯦꯛꯅꯤꯀꯦꯜ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯍꯥꯌꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯅꯤꯗ ꯀꯣꯄꯤ ꯇꯨ ꯇꯧꯕ ꯑꯩꯈꯣꯏ ꯑꯃꯁꯨ ꯄꯤꯁꯤꯟꯖꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯧꯖꯔꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅꯁꯨ ꯑꯩꯈꯣꯏ ꯗꯦꯁꯥꯝ ꯑꯃꯁꯨꯡ ꯇꯣꯔꯟ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯤꯡ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯒꯦꯠ ꯑꯥꯎꯠ ꯇꯧꯔꯒ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯗꯨꯅꯤ ꯃꯔꯝꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ 3 year ꯑꯩꯈꯣꯏ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄꯁꯤ ꯁꯨꯝ ꯂꯩꯔꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ 4 year ꯑꯣꯏꯔꯀꯥꯟꯗꯅ ꯍꯦꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯦꯟ ꯄꯥꯋꯔꯁꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯁꯤ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯅꯥꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯗꯦꯁꯥꯝꯗꯁꯨ ꯐꯥꯎꯖꯕꯗꯒꯤ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯂꯧꯍꯜꯂꯒ ꯃꯦꯟ ꯄꯥꯋꯔꯁꯤ ꯐꯖꯅ ꯂꯩꯍꯟꯗ꯭ꯔꯒꯗꯤ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤ ꯄꯨꯈꯠꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝꯁꯤ ꯃꯁꯤ ꯁꯣꯂꯨꯁꯟ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤ ꯍꯥꯞꯄꯟꯅꯅꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯔꯒ ꯄꯥꯏꯈꯠꯆꯔꯛꯏꯅꯤ ꯑꯗꯨꯅ ꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯃꯔꯨꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒ ꯑꯣꯜ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯑꯗꯨꯒ ꯇꯛꯁꯤꯟꯖꯔꯤꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯀꯨꯝ ꯂꯩꯅꯥꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯥꯡꯅ ꯁꯥꯡꯅ ꯂꯧꯔꯒ ꯂꯧꯕꯒꯤ ꯃꯑꯣꯡ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕ ꯀꯣꯂꯦꯖ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯁꯤꯡ ꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯋꯥꯠ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯦꯁꯟ ꯀ꯭ꯂꯥꯁ 2026ꯇ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12 ꯊꯥꯗꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯛꯀꯗꯧꯕ ꯃꯌꯥꯝꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯃꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯊꯦꯡꯅꯒꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯇꯝꯕꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯛꯀꯗꯧꯕ ꯃꯌꯥꯝꯒꯤ ꯇꯨꯡꯒꯤ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯑꯣꯖꯥꯒ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯁꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯗꯦꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯇꯛꯁꯤꯟꯖꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯔ ꯊꯝꯃꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯇꯧꯖꯔꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄꯗꯨ ꯗꯦꯁꯥꯒꯤ ꯑꯣꯏꯅꯗꯤ ꯇꯧꯖꯔꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯤꯒꯤ ꯊꯕꯛ ꯂꯧꯕꯒꯤ ꯄꯣꯠꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯌꯦꯡꯉꯒ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯇꯧꯗꯕꯒꯤ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯤ ꯐꯤꯕꯝꯒ ꯂꯩꯔꯒꯤ ꯃꯑꯣꯡꯒ ꯂꯩꯔꯒꯗꯤ ꯐꯤꯕꯝ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯐꯤꯕꯝ ꯑꯃꯗ ꯍꯦꯛꯇ ꯃꯍꯩꯔꯣꯏ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯑꯣꯖꯥ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯤꯌꯨ ꯑꯣꯖꯥꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤ ꯄꯤꯕꯤꯔꯀꯥꯟꯗ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤ ꯑꯃꯨꯛꯇꯪ ꯁ꯭ꯇꯦꯠꯁꯤꯗ ꯄꯨꯈꯠꯂꯒ
ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯁꯦꯝꯃꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯪ ꯑꯣꯏꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯇꯥꯜꯂꯒ ꯂꯥꯛꯄ ꯑꯩꯈꯣꯏ 4 ꯏꯌꯔꯁꯤꯒꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔ ꯑꯅꯤ 7 ꯑꯃꯁꯨꯡ 8ꯇ ꯇꯝꯒꯗꯕ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁꯀꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯒꯗꯕ ꯀꯣꯂꯦꯖꯁꯤꯡ ꯁꯕꯖꯦꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯁꯤꯡ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ 30 ꯑꯣꯛꯇꯣꯕꯔꯗ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯇ꯭ꯔꯥꯟꯁꯐꯔ ꯀꯩꯀꯩ ꯇꯧꯗꯅ ꯃꯁꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯔꯛꯄꯁꯤ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯆꯔꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯍꯧ ꯂꯥꯛꯑꯀꯥꯟꯗ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯠꯇꯕ ꯈꯔ ꯉꯟꯅ ꯃꯇꯝ ꯆꯥꯅ ꯈꯔ ꯄ꯭ꯔꯣꯑꯦꯛꯇꯤቭ ꯑꯣꯏꯅ ꯇꯧꯕꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯂꯩ ꯃꯁꯤꯁꯨ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯕꯗ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯊꯝꯖꯔꯤ